ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯥꯏꯖ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯇꯣꯂꯦꯟ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ, ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯦ, ꯃꯆꯤꯟꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏꯖꯒ ꯈꯠꯅꯗꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯏꯖ ꯃꯁꯤꯡ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯁꯨ ꯇꯤꯟꯅꯔꯝꯗꯦ꯫ ꯂꯥꯏꯖꯗꯨ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯜꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯂꯥꯏꯖꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯔꯩ ꯈꯔ ꯇꯠꯄ ꯑꯉꯧꯅ ꯍꯔꯥꯎꯅ "ꯂꯥꯏꯖ ꯂꯥꯏ ꯇꯨ ꯑꯥꯗ!" ꯑꯉꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯒ ꯄꯥꯝꯍꯩꯕꯒꯗꯣ ꯑꯉꯧꯅ ꯌꯦꯡꯂꯤꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯎꯔꯦ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕꯒ ꯄꯥꯝꯍꯩꯕꯒꯗꯣ ꯃꯁꯝ ꯑꯗꯨ ꯅꯥꯟꯊꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯉꯧꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ "ꯂꯥꯏꯖ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯣ?" ꯂꯥꯏꯖ ꯑꯉꯧꯗ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯌꯦꯡꯗꯨꯅ "ꯑꯩꯅ ꯁꯅꯥꯕꯨꯜ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯁꯦ ꯅꯃꯤꯠꯇꯨꯗ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯥꯀꯣꯛꯇꯨꯗ ꯁꯅꯥꯕꯨꯜꯁꯤꯡ ꯊꯥꯔꯛꯀꯅꯤ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯃꯔꯩ ꯏꯇꯠ ꯇꯠꯂꯗꯅ ꯂꯥꯏꯖ ꯀꯥꯏꯅ." ꯑꯉꯧ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ "ꯃꯇꯥꯝꯅꯤꯅꯦ." "ꯀꯩꯅꯣ ꯃꯇꯥꯝꯅꯤꯗꯤ? ꯉꯁꯤꯅꯦ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ." ꯄꯥꯝꯍꯩꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯂꯥꯏꯖ ꯁꯥꯎꯅꯨ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯖꯗꯕꯅꯤ. ꯑꯗꯨ ꯂꯥꯏꯖ, ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩ, ꯀꯩ ꯆꯥꯒꯦ?" ꯂꯥꯏꯖ ꯄꯥꯝꯍꯩꯕꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯄꯥꯝꯍꯩꯕꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯗꯨꯅ "ꯑꯩꯅ ꯁꯛ ꯐꯖꯔꯤꯁꯤꯔꯣ ꯅꯪ ꯅꯄꯥꯗꯨ ꯆꯥꯕꯒꯤ ꯐꯖꯔꯤꯕ, ꯈꯪꯉꯕ? ꯃꯁꯝꯅꯤ ꯀꯥꯏꯅ ꯁꯟꯅ ꯂꯦꯛꯊꯣꯛꯈꯤꯕꯒꯤ ꯃꯥꯟꯈꯩ, ꯅꯨꯄꯤꯒꯁꯨ ꯂꯛꯅꯔꯤ, ꯆꯠꯊꯣꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯕ ꯏꯟꯊꯣꯛꯇꯨꯅ ꯂꯥꯏꯖꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯟꯕꯗ ꯑꯉꯧꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕꯒ ꯃꯩꯔꯥꯕꯒꯗꯣ ꯅꯣꯛꯂꯝꯃꯤ꯫ ꯑꯉꯧꯗꯨ ꯍꯧꯒꯠꯇꯨꯅ ꯃꯇꯥꯎ ꯑꯅꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ "ꯀꯩꯒꯤꯅꯣ ꯅꯣꯏꯅꯤ ꯅꯣꯏꯗꯣ?" ꯃꯩꯔꯥꯕ ꯅꯣꯛꯂꯒ "ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯟꯕꯗ ꯎꯞꯄꯒ ꯇꯥꯔꯗꯨꯅꯗꯤ ꯅꯨꯄꯥꯅ ꯏꯜꯂꯗꯤ ꯅꯪꯗꯤ ꯂꯩꯔꯝꯂꯦꯟ ꯌꯧꯕꯩ ꯋꯥꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯒ ꯄꯥꯝꯍꯩꯕꯒꯗꯨ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯥꯎ ꯑꯅꯤ ꯅꯣꯛꯄꯗꯨ ꯎꯔꯒ ꯑꯉꯧꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ "ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅꯅꯦ ꯂꯧꯗꯅ ꯇꯣꯛꯑꯦꯕ." ꯄꯥꯝꯍꯩꯕꯅ "ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯅꯪꯅ ꯃꯁꯛ ꯐꯖꯕꯤ ꯂꯥꯏꯖꯁꯦ ꯂꯧꯗꯣꯏꯕ ꯁꯣꯏꯗ꯭ꯔꯦ, ꯂꯥꯏꯖꯅ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯑꯃꯨꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯨꯇꯣꯟꯅ "ꯏꯆꯦ ꯂꯥꯏꯖ, ꯅꯣꯏꯒꯤ ꯄꯥꯕꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯒꯟꯖꯥ ꯊꯛꯂꯒ ꯂꯩꯍꯧꯕꯅꯤ." ꯂꯥꯏꯖ ꯁꯥꯎꯅ "ꯑꯃꯨꯇꯣꯟ, ꯅꯪ ꯍꯥꯏꯗꯣ ꯑꯁꯦꯡꯕ꯭ꯔꯥ? ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯤꯒꯗꯕ ꯌꯦꯡꯉꯨꯀꯣ." "ꯏꯆꯦ ꯂꯥꯏꯖ, ꯊꯥꯖꯗ꯭ꯔꯒ ꯂꯝꯄꯥꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯗꯨ ꯃꯥꯒꯤ ꯃꯇꯥꯎ ꯈꯔꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯒꯟꯖꯥ ꯊꯛꯇꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯄꯥꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯟꯖꯣꯅ "ꯏꯇꯥꯎ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯗꯨ ꯅꯠꯇ꯭ꯔꯅꯦ?" ꯇꯣꯂꯦꯟꯁꯨ ꯉꯥꯟꯊꯛꯇꯨ ꯊꯛꯅ ꯊꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯒꯟꯖꯥꯒꯤ ꯅꯤꯁꯥꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯀꯤꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯍꯨꯃꯥꯡꯒ ꯀꯥꯡꯂꯤꯕꯁꯤꯕꯣ? ꯏꯇꯥꯎ, ꯑꯩ ꯉꯁꯤꯗꯤ ꯐꯖꯗꯧꯔꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ. ꯏꯇꯥꯎ, ꯉꯥꯟꯊꯛꯇꯨ ꯑꯃꯨꯛꯇ ꯂꯣꯠꯁꯤꯜꯂꯨꯅꯤ ꯅꯪꯕꯣ." ꯂꯥꯏꯖꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ "ꯄꯥꯕꯥ, ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯔꯤꯁꯦ?" ꯇꯣꯂꯦꯟ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯏꯄꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯄꯥꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯨ ꯋꯥꯏ ꯍꯥꯏꯗꯅ ꯅꯪ ꯈꯨꯔꯥꯒ ꯐꯝꯂꯝꯕꯅꯤꯅꯦ." "ꯄꯥꯕꯥ, ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠ. ꯌꯨꯝꯗ ꯆꯠꯁꯤ, ꯍꯧꯒꯠꯂꯣ ꯄꯥꯕ, ꯍꯧꯒꯠꯂꯣ." "ꯏꯄꯥ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯍꯧꯈꯤꯒꯦ, ꯅꯪ ꯆꯪꯂꯝꯃꯣ ꯏꯄꯥ ꯏꯕꯦꯝꯃ." "ꯄꯥꯕꯥ, ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯆꯩꯅꯤꯀꯣ. ꯄꯥꯕꯥ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯧꯒꯠꯇ꯭ꯔꯤꯕꯣ?" ꯀꯨꯟꯖꯣꯅ "ꯏꯕꯦꯝꯃ, ꯐꯠꯇꯦꯅꯦ ꯅꯪꯕꯣ, ꯅꯄꯥꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ, ꯇꯧꯍꯩꯗꯦꯅꯦ." ꯂꯥꯏꯖ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤꯒꯤ ꯇꯧꯍꯩꯗꯕ?
ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯇꯧꯍꯩꯕ꯭ꯔꯥ ꯍꯥ ꯇꯧꯍꯩꯕ꯭ꯔꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯀꯜꯂꯝꯃꯤ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯝꯇ ꯈꯥꯝꯃꯨꯅꯦ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯏꯕꯦꯝꯃ ꯅꯪ ꯈꯨꯔꯥꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ ꯇꯣꯂꯦꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒ ꯂꯥꯏꯖꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯄꯥꯗ ꯀꯜꯂꯝꯃꯤ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯥ ꯏꯪ ꯆꯥꯕꯤꯅꯤ ꯃꯀꯣꯛꯁꯨ ꯈꯔ ꯆꯥꯛꯄ ꯃꯥꯜꯂꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯝꯇ ꯊꯤꯗꯨꯅꯅꯦ ꯂꯥꯌꯦꯡꯉꯣ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯏꯖꯗꯨ ꯀꯨꯟꯖꯣꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯟꯗꯨꯅ ꯀꯨꯟꯖꯣ ꯇꯝꯅ ꯊꯨꯝꯂꯛꯂꯝꯃꯤ ꯂꯥꯏꯖꯅ ꯊꯨꯝꯂꯛꯂꯤꯕ ꯅꯨꯡ ꯑꯗꯨꯁꯨ ꯀꯨꯟꯖꯣꯒꯤ ꯃꯌꯥꯡꯂꯦꯟ ꯆꯞ ꯆꯥꯅ ꯄꯥꯜꯂꯝꯃꯤ ꯀꯨꯟꯖꯣ ꯅꯨꯡ ꯑꯗꯨ ꯄꯥꯟꯕꯒꯤ ꯑꯅꯥꯕꯗꯨ ꯃꯁꯥ ꯊꯦꯛꯇꯣꯛꯇꯨꯅ ꯈꯥꯡꯂꯝꯃꯤ ꯂꯥꯏꯖ ꯈꯨꯄꯥꯛꯀ ꯈꯨꯔꯒ ꯅꯣꯛꯂꯒ ꯇꯁ ꯈꯟꯊꯧꯏ ꯂꯥꯏꯖꯒꯤ ꯈꯨꯠꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯧꯈꯣꯗꯅ ꯍꯅꯨꯕ ꯅꯪ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯀꯨꯟꯖꯣ ꯈꯔ ꯁꯥꯎꯅ ꯍꯦ ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕꯤ ꯅꯄꯨꯟꯁꯤꯗꯨ ꯅꯨꯄꯥ ꯐꯪꯉꯣꯏꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯥꯏꯖ ꯁꯥꯎꯅ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯉꯣꯏ ꯀꯩꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯑꯩ ꯍꯅꯨꯕ ꯅꯪꯗꯅꯦ ꯇꯨꯁꯤꯜꯂꯒ ꯅꯌꯥ ꯈꯔ ꯍꯧꯔꯤꯕꯗꯣ ꯇꯦꯛꯑꯣꯏꯍꯦ ꯅꯪꯗ ꯀꯨꯟꯖꯣꯁꯨ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯕꯦꯝꯃ ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯏꯄꯥꯗꯤ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯏꯖ ꯃꯄꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯀꯩꯒꯤ ꯏꯀꯥꯏꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯄꯥꯕꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯒꯅꯣꯅ ꯄꯥꯕꯗ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯕ ꯏꯄꯥ ꯃꯇꯨꯡꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯂꯥꯛꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯇꯨꯡꯒ ꯃꯥꯡꯒ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯁꯪꯕꯤꯗꯨ ꯐꯧꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯅ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯂꯝꯄꯥꯛꯇ ꯃꯥꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕ ꯍꯅꯨꯕꯗꯨꯒ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤꯕ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯣꯏ ꯄꯥꯕ ꯅꯆꯥꯅꯨꯄꯤꯒꯤ ꯆꯍꯤ ꯀꯌꯥꯝꯗꯤ ꯆꯥꯕꯤꯔꯛꯂꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯔꯛꯇ꯭ꯔꯦ ꯏꯇꯥꯎ ꯀꯨꯟꯖꯣꯗꯤ ꯐꯅꯌꯥꯝ ꯆꯥꯈꯤꯕꯅꯤ ꯃꯃꯥ ꯂꯤꯆꯩꯗ ꯅꯠꯇꯦ ꯅꯨꯡ ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯄꯥꯁꯤ ꯋꯥꯔꯛꯄꯅꯤ ꯃꯤꯉꯣꯟꯗ ꯐꯨꯔꯨꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯅꯪꯕꯨ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤꯅꯦꯅ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤꯅꯦ ꯍꯥꯏꯅꯤꯡ ꯍꯥꯏꯅꯖꯁꯅꯨ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯤꯀꯣ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯪꯂꯕꯗ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤ ꯃꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯀꯣ ꯍꯣ ꯃꯣꯏ ꯃꯄꯥꯁꯨ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯄꯥꯁꯨꯅꯦ ꯉꯥꯡꯕ ꯆꯩꯕ ꯌꯥꯏꯅ ꯅꯆꯥꯁꯦ ꯍꯣꯏꯗꯤ ꯉꯥꯡꯕꯒꯤꯌꯦ ꯅꯆꯥꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯤꯍꯨꯜ ꯑꯃ ꯌꯥꯎꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯜꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯏꯖ ꯍꯣꯏꯒꯤ ꯈꯨꯜꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯩꯅꯧ ꯈꯔ ꯍꯦꯛꯂꯨꯔꯒ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖ ꯄꯥꯔꯤꯕꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯖꯒꯤ ꯈꯨꯌꯦꯡ ꯑꯗꯨꯗ ꯄꯥꯔꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯩꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯤꯗ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯀꯣꯛ ꯍꯥꯏꯖꯅꯤꯀꯣ ꯂꯥꯏꯖ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯍꯦ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯅꯪ ꯁꯤꯗ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯗꯨ ꯈꯠꯇꯨꯅ ꯄꯥꯔꯤꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯄꯥꯔꯤ ꯏꯪꯉꯉꯛꯅ ꯑꯩꯕꯨꯔꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯣꯏꯅꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯄꯥꯔꯤꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯕꯕꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯄꯥꯈꯪ ꯀꯧꯕꯕꯨ ꯀꯩ ꯑꯣꯏꯅꯤ ꯅꯪ ꯄꯥꯝꯕꯒꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤꯗꯅ ꯄꯥꯔꯤ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯩ ꯅꯨꯄꯤꯅꯤꯒꯤꯁꯤꯗꯤ ꯃꯃꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯅ ꯌꯥꯏ ꯌꯥꯗꯦꯗꯣ ꯑꯗꯨꯈꯛ ꯍꯥꯏꯔꯣ ꯏꯀꯥꯏꯒꯗꯕ ꯅꯨꯄꯤ ꯃꯥꯅ ꯏꯀꯥꯏꯗ꯭ꯔꯗꯨꯅ ꯄꯥꯔꯤꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯌꯥꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯣꯏꯅꯔꯦꯀꯣ ꯀꯣꯏꯅꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ ꯌꯥꯔꯣꯏꯗ ꯉꯁꯤ ꯆꯦꯟꯕꯗꯤ ꯏꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕꯗ ꯏꯃꯥꯅꯅꯦ ꯉꯥꯡꯉꯛꯀꯅꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯑꯗꯨꯒ ꯆꯦꯟꯁꯤ ꯄꯥꯔꯤ ꯏꯄꯪ ꯄꯪꯖꯩ ꯃꯤꯁꯨ ꯀꯌꯥ ꯉꯝꯖꯗꯦ ꯅꯣꯏꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯣꯏ ꯃꯥꯗꯣ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯅꯣꯏ ꯅꯃꯥꯗꯨ ꯀꯤꯔꯤꯉꯩꯗꯅꯦ ꯑꯩ ꯐꯪꯖꯔꯣꯏ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯅꯪ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯏꯖꯒ ꯄꯥꯔꯤꯒ ꯆꯦꯜꯂꯝꯃꯤ
ꯄꯥꯔꯤꯅ ꯂꯥꯏꯖꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯄꯥꯔꯤꯗꯨ ꯃꯃꯥꯅ ꯉꯥꯡꯂꯛꯀꯅꯤ ꯈꯟꯕꯅ ꯇꯨꯡꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯁꯥꯈꯤꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯗꯨ ꯐꯧꯁꯨꯗꯨ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯈꯤꯗꯨ ꯌꯦꯡꯊꯣꯔꯛꯏ ꯎꯔꯦ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯑꯇꯣꯝꯕ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅꯣ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯁꯥꯈꯤ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯂꯛꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨꯗ ꯂꯥꯏꯖꯟ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯂꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯈꯤꯒ ꯊꯣꯏꯅꯨꯒꯗꯨ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯔꯥ ꯏꯃꯥꯗꯧꯇ ꯍꯥꯏꯌꯨ ꯄꯥꯔꯤ ꯇꯞꯅ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯁꯥꯈꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯈꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯅꯦ ꯅꯆꯦꯁꯤ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯃꯨꯛ ꯆꯦꯜꯂꯛꯂꯕ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯂꯨꯁꯨ ꯂꯥꯏꯖ ꯁꯥꯎꯅ ꯀꯩꯅꯣꯗ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯂꯒ ꯊꯤꯟꯗꯣꯛꯂꯨꯁꯨ ꯀꯥꯏꯅ ꯅꯨꯄꯥ ꯑꯩ ꯌꯥꯝ ꯋꯥꯔꯕꯅꯤ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯨꯍꯣꯡꯕꯗꯤ ꯊꯥ ꯐꯥꯗ꯭ꯔꯦ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯈꯤꯗꯨ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯂꯦꯟꯒ ꯑꯁꯪꯕꯤꯒꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯨ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯃꯃꯥ ꯃꯥꯏꯅ ꯍꯟꯖꯔꯛꯀꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯂꯁꯨ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯃꯣꯏ ꯃꯄꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯥꯕꯒꯤꯗ ꯈꯜꯂꯒ ꯂꯩꯌꯨ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯒꯤ ꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯅꯦ ꯃꯃꯥ ꯅꯪꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯄꯪꯋꯥꯗ ꯋꯥꯍꯩ ꯈꯔ ꯆꯥꯏꯔꯝꯗꯨꯅ ꯇꯣꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯕꯨ ꯑꯃꯁꯤꯕꯨ ꯀꯧꯊꯣꯛꯂꯒ ꯊꯣꯡꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯀꯧꯗꯣꯏꯅꯣ ꯃꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯇꯧꯒꯦ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥꯒ ꯂꯥꯏꯖꯒꯕꯨ ꯀꯧꯔꯝꯃꯤ ꯂꯥꯏꯖꯒ ꯄꯥꯔꯤꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯣ ꯉꯁꯥꯏꯗꯩ ꯀꯥ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯏꯀꯣ ꯅꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯌꯥꯎꯍꯜꯂꯨ ꯂꯥꯏꯖ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯥꯎꯗꯣꯏꯕ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯀꯅꯥꯝꯇ ꯆꯥꯛ ꯊꯣꯡꯅꯍꯟꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯡꯂꯣꯏ ꯁꯥꯈꯤ ꯁꯥꯎꯅ ꯍꯥꯏ ꯑꯐꯥꯎꯕꯤꯌꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯝꯗꯅ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯐꯥꯕ ꯑꯣꯏꯔꯝꯅꯦꯕ ꯅꯨꯄꯥ ꯑꯩꯅ ꯅꯪ ꯐꯥꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯈꯣꯏ ꯅꯃꯥꯁꯤꯗꯅꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯊꯧꯔꯛꯂꯕꯗꯤꯅꯦ ꯏꯅꯦꯝꯄꯣꯛꯀ ꯂꯣꯏ ꯆꯥꯏꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯍꯩ ꯑꯐꯥꯎꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯒꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯉꯥꯡꯕ ꯌꯥꯔꯣꯏꯅꯤ ꯈꯪꯗꯕ꯭ꯔꯥ ꯀꯔꯤ ꯑꯩꯕꯨ ꯏꯃꯥ ꯏꯄꯥꯅ ꯋꯥꯔꯛꯇꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯍꯦꯛꯇ ꯐꯣꯏꯔꯝꯃꯤ ꯂꯥꯏꯖꯅ ꯃꯃꯥꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯀꯟꯕꯗꯤ ꯂꯥꯏꯖꯅ ꯍꯦꯟꯕꯅ ꯃꯅꯦꯝꯒ ꯃꯅꯝꯃꯒꯗꯨ ꯃꯥꯅ ꯐꯨꯔꯝꯃꯤ ꯁꯥꯈꯤꯅ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯃꯥꯒ ꯅꯆꯦꯒ ꯐꯨꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯁꯤ ꯈꯪꯗꯣꯛꯎꯅꯦ ꯂꯥꯏꯖ ꯌꯥꯔꯦꯇꯣ ꯅꯪꯅ ꯐꯨꯕꯗ ꯏꯃꯥꯒ ꯏꯆꯦꯒꯁꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯖꯁꯨ ꯃꯅꯦꯝꯒ ꯃꯅꯝꯃꯒ ꯐꯨꯕꯗꯨ ꯂꯦꯞꯂꯝꯃꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯤ ꯂꯥꯏꯖꯅꯦ ꯂꯥꯏꯖ ꯅꯨꯄꯥ ꯀꯥꯗ ꯆꯪꯉꯁꯤꯂ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯏꯃꯥ ꯑꯩꯒꯤ ꯁꯝꯁꯦꯠ ꯌꯥꯎꯗ꯭ꯔꯦ ꯃꯁꯤꯒꯤ ꯐꯥꯎꯕꯤꯁꯤꯅ ꯃꯆꯥꯒꯤ ꯁꯝꯁꯦꯠ ꯂꯣꯏꯅ ꯐꯣꯏꯈ꯭ꯔꯤꯕ ꯀꯣꯛꯁꯤꯁꯨ ꯆꯤꯛꯄꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯥꯈꯤꯁꯨ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯪꯗ ꯅꯠꯇꯦ ꯏꯃꯥꯁꯨ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯆꯥꯛꯀ ꯆꯥꯔꯣꯏ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯁꯥꯈꯤꯗꯨ ꯃꯆꯥꯅꯨꯄꯤꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ
ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯁꯨ ꯆꯥꯛꯀ ꯆꯥꯔꯣꯏ, ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯨꯔꯒꯦ꯫ ꯊꯣꯏꯅꯨꯁꯨ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯑꯍꯜ 3 ꯊꯥꯔꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯇꯣꯂꯦꯟꯒꯗꯤ ꯃꯆꯥꯅꯨꯄꯤꯅ ꯆꯦꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯏꯆꯥꯅ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯣꯔꯦꯟꯗꯣ ꯏꯆꯥꯅꯨꯄꯤꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ, ꯇꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯅ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯑꯍꯜ 3 ꯑꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯕ? ꯑꯁꯪꯕꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ, ꯅꯆꯥꯅꯨꯄꯤꯅ ꯆꯦꯜꯂꯒ ꯃꯣꯏ ꯃꯄꯥꯅ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯕꯗꯨꯕꯨ? ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯃꯥ, ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯐꯣꯡꯅ ꯒꯟꯖꯥ ꯊꯛꯄ ꯌꯥꯔꯦꯗꯅ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯣꯏ ꯃꯄꯥꯅ ꯅꯆꯥꯅꯨꯄꯤ ꯆꯦꯟꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕꯤꯔꯤꯗꯤ? ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯃꯥ, ꯀꯟꯅꯗꯦ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯏꯁꯩꯒ ꯁꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯃꯧ ꯌꯦꯡꯒꯗꯕꯒꯤ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ ꯑꯩꯈꯣꯏ ꯄꯥꯔꯤ ꯑꯁꯤꯗꯤ ꯅꯨꯄꯤ ꯈꯟꯕꯕꯨ ꯇꯣꯛ ꯍꯥꯏꯈ꯭ꯔꯦꯗ, ꯅꯠꯇꯦ ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯅꯦ ꯁꯈꯤꯗꯤ ꯃꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯔꯥꯎꯔꯝꯃꯅꯤ ꯍꯔꯥꯎꯔꯝꯃꯅꯤ, ꯏꯅꯦ ꯁꯈꯤꯗꯨꯕꯨ ꯎꯗꯦ, ꯀꯔꯥꯏꯗ ꯂꯩꯈꯤꯕꯖꯥꯠꯅꯣ? ꯏꯅꯦ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ ꯂꯥꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯈꯔ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯈꯤꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯦ ꯀꯩꯗꯧꯔꯒꯦ, ꯅꯃꯧ ꯂꯥꯛꯂꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨ ꯂꯩꯔꯤꯕꯗꯤ? ꯁꯈꯤꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯅꯦꯁꯦ ꯀꯣꯛꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯅꯤ꯫ ꯃꯧ ꯑꯃꯅ ꯁꯈꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯕꯗꯨ ꯎꯕꯗ ꯏꯅꯦ ꯀꯩꯗꯧꯔꯕꯒꯦ, ꯅꯃꯥꯏ ꯅꯃꯤꯠꯇꯨꯅ ꯈꯥꯝꯂꯤꯕꯗꯨꯅ? ꯃꯥꯏ ꯃꯤꯠ ꯈꯥꯝꯂꯤꯕꯁꯤꯔꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯧ ꯑꯁꯤꯅ ꯐꯨꯕꯒꯤꯅꯤ꯫ ꯁꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧꯁꯤꯡꯗꯨ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ? ꯁꯈꯤꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯧꯁꯤꯡꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯧꯁꯤꯡꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ, ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯃꯅꯦꯝ ꯐꯨꯕ ꯉꯝꯕꯁꯤꯕꯨ? ꯃꯁꯛꯀꯗꯤ ꯂꯥꯟꯖꯗꯕꯒꯤ ꯃꯥꯜꯂꯒ ꯃꯥꯗꯤ ꯇꯧꯕ ꯌꯥꯝ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯑꯣꯏꯔꯝꯃꯤꯗꯅ꯫ ꯏꯅꯦꯅꯦ ꯃꯁꯤꯒꯤ ꯃꯧ ꯑꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯅꯤ ꯈꯜꯂꯨꯕꯗꯅꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯏꯅꯦ ꯑꯩꯈꯣꯏ ꯄꯥꯔꯤꯗꯤ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯣ? ꯀꯔꯥꯏꯗꯒꯤ ꯍꯥꯏꯔꯨꯒꯕꯅꯣꯗ, ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯃꯆꯦꯒꯩꯒ ꯐꯨꯕꯗꯨꯕꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯅꯦ꯫ ꯄꯥꯔꯤ ꯃꯥꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯒ ꯃꯆꯦꯒ ꯐꯨꯔꯒ ꯃꯥꯅ ꯌꯦꯡꯗꯨ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯅꯤ꯫ ꯁꯈꯤꯒ ꯃꯧꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ ꯀꯥꯗꯨꯗ ꯐꯠ ꯆꯪꯂꯛꯏ꯫ ꯂꯥꯏꯖ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯗꯤ? ꯅꯣꯏꯕꯨ ꯅꯊꯧ ꯀꯝꯇ ꯂꯩꯇ꯭ꯔꯣ? ꯉꯥꯏꯍꯥꯛ ꯃꯤꯋꯥ ꯉꯥꯡꯅꯔꯗꯤꯅꯦ ꯌꯥꯔꯦ, ꯅꯌꯨꯝ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯃꯧꯁꯤꯡꯗꯨ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯖ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯐꯠꯇ ꯋꯥꯔꯤ ꯁꯥꯔꯤꯕꯗꯤ? ꯅꯠꯇꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯁꯈꯤꯁꯨ ꯉꯔꯥꯡꯗꯒꯤ ꯂꯥꯏꯖꯕꯨ ꯀꯤꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ, 이마네 마tung amuk hana nangi patta wari sararoi matung amuk aigi patta wari sabadanya aina kaidauge asi hairamlaga laijadu thokirami laijana thokrabada sakhidu sorsang honthazahui asumna numisu tasilaklabada laijabu phajaba phirol set chaduna mayumna thilaklami sakhi su yaurei asangbina inama aigi isanupi se haina hairoi kaya khangdabani inamana nasa sakna warak watembiyo ado inamagi maida pomlibudubu karigino saki mamai pombudu paiduna noksinaduna hairei ngarangsi koina sikiba adugini yam saunu pomlene asum ngak wari watai sanaduna nupa mayungi misingsu chatkirami asangbisu masanupigi managda saglai ibema nangbu kamai tawrino imadi nang sele tabuda kaya ngaklure ado nang nupa masaduga nangka khangnarakpudi kayam kuiraba ima ngarang khangnabaga chelini asangbi ngakna karino ne haribasibo ngarang khangnabaga cheliba hoi mima aduga ngarang inempoka inamaga do aigonda khatnaba hori aina phubanidana adunani ikoi poki mamai do pomido kari nangna phubagini haiba karino ni magi bema nangna tori basibo nati chin manumita manem phubasibu kanana tawnage
Ima nachadi mina tawna ngagtani taruktuisi ima ayam tumningi tumagi chakasaroi asi haiduna phaijop atu singkhatuna tumki asanbi masanupi bu yengduna mabukningda sumna khali aibu sibu karmaina ngangnarasige migi mamang tokni kai jakreda somda sulaisda senba numitta manemga manamaga phurambagi paw adu laikai sara hek salami mawamana ini sakigi mama oiduido pura aphawbini chilakpa numittudabu ini sakhiga thoinogadubu phui hairine aisu dumaina tai tawba yamna ngambi nupi oiduni aidi kizai masak matau phana phajarasunya aduguma nupi dudi aidi pamjade pamde ko pamde masak phana phajarasu aduguma nupi dudi ima oibasu pamde asumna mausingdu wari sanarami matamna sumhaugi bana thoinusu luhongkre thoinu luhongki boi kuidana pariga laijagasu luhonglami luhong manongan bagi ayukni Sakhi hawatpada imungi thabak pumba loido leirambada ubada Sakhi mabukningda sumna khalami aigi mause khara phawjarasu thabakti phabajani ne aidi magi mongduda thabaka mana aromoida khalubani adugadi aina hawgalakpasida imungi thabaka lona loido leirami asi khanduna Sakhi momonok zarami Sakhi iru maithajaduna chakhumna sanglakpadadi ure masanupana khudai hangama palama setuna chalondu leiribadu madu ubada Sakhina hai atomba karino nangna tawribadudi pari mamabu ubada nokmi tawduna hai chalolinima nangna saloliba isadi nupi thibadagi maram atongna mokreda mahudi karaida lei ima madi kanana ko hori aduda aina ne na tawgatlaga thabak sinji loisinbiraba Sakhi makhutuna mathabakta phuduna mai pe nangi nupi na tumduna leiraga nangna salolibani ne imagi bungo tangkhai siba nangbu hai nangbu aigi isaungna poklamgadabagi saruk poklamdabani hena phaini aibo ireima tangkhai siba kaidu hairagado aigi nupi wani tawbani tanjaduda laijasu hakang wawastanduna chakhumna sanlaklami kainu nupa chalonbudubu loradi sasai pusilakpa yadro imaga wangangneringaida tawribani nangi chado ai hairage chalonbudu loiradi ising khara lumu irujatoke ingbasida ising ayingbana lubaga ngamaroi uhoi nupi elunge Sakhi du chelakpa numitta laijana mabu phukibadudagi laijabu kirabani phana sauninglabasu laijada wamta hairutri masanupada mamitu paina yenglamduna chakhumadudagi thokirame asumna numit kharani haukhre laijadu nongmata mawma oibagi mathau tawramde imungi thabak khudingmak pariga Sakhi gana tawrami nongma Sakhi du masanupigi mayumda chatnaba haiduna mapise tunthoglei madu ubda laijana ima karaida chatuino nana mohoida ngyak chaloge tawbani ina moida chatlaga aigi maramda wari saramadine ima nang kaya nungairoi haibiri singeidi asi hairamlaga laijadu sangki Sakhi su sangkhriba mamau nupida haipet yengduna masanupigi mayumda chatkirami masanupigi mayum yauraduna masanupiga wari sari thoinuna ima ikoi mogdubu imungi tabakamda tawdro mana hek mayum palakpadagine masana sabigi kolu khau phawba nongmata phengde nawpa nupana loina phenglibani ima kari haigadabunu khangdre ima nang yumdu leibudu bainaribro nasagi naksi leirasi adu yaba natene nangi nanakta imana leiba haibase mina phajana ngangnaba haunadene ima ai imana yumdu leiramgadabado madu khanbade yam wai karisu khalu ima kaisu tawde imana haigadabani nakuna nembune nangbu hek pokpa ima pabani khana seba tawbiyo makoina nakhoibu nungsibireba makai noina tawru thabaktasu mai pakpo oigidoribani nang amana ne migi nupsi sana leminaramba imung thukaige ka khaloidabani ko ima nasa khangjarani asumna mama masadu wari kaya sanarami nongmanini haukhre laijadu khanghaudana yamna kana naraklami cha ising su saramde amaiba maibi kaya kaudu yenghalabasu phaba kauba leiramde Sakhi su mamongna nadu leibaduda seba tawrami Sakhi du tengkot amada champut khara haptuna mamugi katamna changlei bema si champut sia khara sasi chaksu chade laija tapna ima ai karisu chaningba phaude nangna tumna chaningde haidun leirabadi nasado hena sonjilani si ima ilake
ꯆꯝꯐꯨꯠꯁꯤ ꯈꯔ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯆꯝꯐꯨꯠ ꯑꯗꯨꯕꯨ ꯂꯥꯏꯖꯗ ꯏꯜꯂꯝꯃꯤ ꯂꯥꯏꯖ ꯆꯝꯐꯨꯠꯇꯨ ꯆꯥꯅ ꯆꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯏꯃꯧꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯗꯅꯅꯦ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯏꯃꯧ ꯊꯨꯅ ꯐꯔꯗꯧꯅꯤ ꯂꯥꯏꯖ ꯃꯅꯦꯝꯕꯨ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯅꯃꯧꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯏꯃꯥꯅꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨ ꯏꯃꯥ ꯏꯃꯧ ꯋꯥꯔꯧꯗꯤꯌꯦ ꯅꯪꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯃꯧꯅꯤ ꯏꯆꯥꯅꯤ ꯃꯁꯥꯅ ꯂꯥꯜꯂꯒ ꯃꯃꯥ ꯑꯣꯏꯕꯤꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ ꯅꯍꯥꯟꯅꯅꯦ ꯏꯃꯥꯅ ꯏꯃꯧꯕꯨ ꯉꯥꯛꯄꯤꯈ꯭ꯔꯦꯅꯦ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯏ 이마기 담모이보 나마오이는 강소지 이마디 북절 싸움이니 이마 북절 싸움이 마마네 가리기 갑리부노 앙하오비 깎고노세 나나마수냐 아나방을 라간데 하랬더니 이마오구이는 나비야데 누밋 아시다기 라이자도 겐타락람이 마땅 크레레이바가 라이자수 나바 파리 라이자 후식디 마우모이바기 마thau 잡사나 떠우리 마모기 홍락리바 모홍아두다 사키도 마타모이 벤자람이 파리디 마기 누피기 홍락리바두다 얌나 ngaklammi nongma thoinudu mapamda laklammi laijasu manamabu upa thoklai laija manama lakbu ubada harauna inama laabo ima akhoi nama lai inama lao potoi pairage thoinu nokladuna yarnida inama dum pairaklage yadi inama ai pairake asi haiduna thoinu na pairiba khaudu laijana lauduna pairaga changminare Sakisu mamabu ubada harausai ima ekhoi sak loikrabo loire nasana pina ne ngasai mamlim ngai de haugatlaga thonglibani thoinu laija de yengduna laija nangna yumamagi madik sabi mang oirakpase inama yamna harawi inama aina inamagi mafamda tawkhibasingdo inamana aibomta ngakpiyo laija inama kari su khande nangna gyan tarakpa simuk harawba leitre Sakina haukiba warido amu haudoraklado imongna selakpa numita phukibado nadi nabani asi haiduna makoi mayamna pulap noi asumna makoi gi imung adu ingna sikna nungaina pankirami